ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯇꯥꯕꯗ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯀꯣꯔꯠꯅ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯔꯦꯌꯔꯦꯁ ꯑꯣꯐ ꯔꯦꯌꯔ ꯀꯦꯁꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯈꯪꯃꯤꯟꯅꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯕ ꯍꯥꯏꯋꯦ ꯑꯃꯒꯤ ꯅꯥꯀꯟꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯁꯤꯅ ꯅꯨꯄꯤ ꯑꯃꯅ ꯆꯍꯤ 2.5ꯃꯨꯛꯀꯤ ꯑꯣꯏꯒꯗꯕ ꯑꯉꯥꯡ ꯑꯃ ꯃꯥꯒꯤ ꯁ꯭ꯀꯨꯇꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯥꯞꯇꯨꯅ ꯊꯧꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯁꯤꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤꯕ ꯂꯝꯕꯤ ꯑꯁꯤ ꯃꯤ ꯀꯅꯥꯁꯨ ꯇꯥꯗꯕ ꯃꯐꯝ ꯑꯃꯅꯤ꯫ ꯃꯗꯨꯒꯤ ꯂꯝꯕꯤꯅ ꯑꯗꯨꯝ ꯆꯠꯈꯤꯕꯗ ꯖꯪꯒꯜ ꯑꯣꯏꯅ ꯂꯩꯕ ꯃꯐꯝ ꯑꯃꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯃꯔꯣꯝꯗ ꯅꯣꯔꯃꯦꯜ ꯑꯣꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯡꯈꯥꯏ ꯑꯃ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯌꯥꯎꯔꯝꯈꯤꯗꯦ꯫ ꯃꯗꯨ ꯎꯕꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯁꯥ ꯃꯊꯟꯇ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯖꯔꯝꯈꯤ꯫ ꯃꯤ ꯀꯅꯥꯁꯨ ꯇꯥꯗꯕ ꯃꯐꯝ ꯑꯃꯗ ꯑꯉꯥꯡ ꯑꯃ ꯊꯝꯂꯝꯂꯒ ꯆꯠꯈ꯭ꯔꯤꯕ ꯑꯁꯤ ꯑꯉꯥꯡ ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯀꯅꯥꯗ ꯁꯤꯟꯅꯔꯝꯒꯅꯤ? ꯑꯃꯨꯛꯁꯨ ꯃꯥꯅ ꯎꯕꯗ ꯁꯦꯔꯥꯟꯅꯅ ꯎꯈꯤꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯠꯃꯛꯅ ꯎꯍꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯁꯦꯡꯕ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯖꯪꯒꯜ ꯇꯥꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯃꯤꯇꯔ 40-50 ꯆꯠꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥꯒꯤ ꯈꯣꯡꯒꯨꯜ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯨꯕꯗ ꯑꯀꯤꯕ ꯑꯃꯗꯤ ꯑꯉꯛꯄ ꯑꯣꯏꯔꯝꯈꯤ꯫ ꯄꯨꯡꯈꯥꯏ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯁꯤ ꯃꯐꯝ ꯀꯗꯥꯏꯗ ꯊꯝꯂꯝꯒꯅꯤ? ꯑꯗꯨꯒ ꯈꯣꯡꯒꯨꯜ ꯈꯛ ꯂꯩꯔꯝꯂꯒ ꯑꯉꯥꯡ ꯑꯁꯤꯅ ꯂꯩꯔꯝꯗꯕ ꯑꯁꯤ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯐꯝꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕꯔꯥ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯂꯨꯙꯤꯌꯥꯅꯥꯒꯤ ꯁꯤꯝꯂꯥꯄꯨꯔꯤꯗ ꯍꯔꯕ꯭ꯔꯤꯠ ꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯍꯔꯕ꯭ꯔꯤꯠ ꯁꯤꯡꯒꯤ ꯃꯄꯥ, ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯑꯉꯥꯡ 2ꯒꯅꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯃꯔꯄ꯭ꯔꯤꯠ ꯑꯗꯨꯒ ꯆꯍꯤ 2.5ꯒꯤ ꯅꯨꯄꯤ ꯃꯆꯥ ꯗꯤꯜꯔꯣꯖꯅꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕ ꯏꯃꯨꯡꯅꯤ꯫ ꯑꯗꯨꯒ ꯏꯇꯣꯟꯇꯣꯟꯕꯤ ꯗꯤꯜꯔꯣꯖ ꯑꯁꯤ ꯅꯥꯎꯊꯤ ꯌꯥꯝꯅ ꯁꯥꯒꯟꯕ ꯑꯗꯨꯒ ꯃꯤꯌꯥꯝꯅꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯅꯨꯡꯁꯤꯕꯤꯔꯝꯈꯤ ꯃꯥꯒꯤ ꯃꯇꯧꯗꯨꯗ꯫ ꯑꯗꯨꯕꯨ 2021ꯒꯤ ꯅꯕꯦꯝꯕꯔꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯊꯥꯖꯗꯕ, ꯑꯉꯛꯄ, ꯀꯅꯥꯅꯁꯨ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯈꯜꯂꯨꯗꯕ ꯊꯧꯗꯣꯛ ꯑꯃꯅꯤ꯫ ꯗꯤꯜꯔꯣꯖꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯄꯨꯡ 2 ꯑꯗꯨꯋꯥꯏꯗ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯅ ꯀꯧꯕ ꯊꯣꯔꯛꯄꯗ ꯗꯤꯜꯔꯣꯖꯇꯤ ꯃꯄꯥꯟꯗ ꯂꯩꯔꯝꯈꯤꯗꯕꯅꯤ꯫ ꯗꯤꯜꯔꯣꯖꯅ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯋꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯗ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯗ ꯅꯠꯇꯅ ꯃꯈꯣꯏꯒ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯗꯤꯜꯔꯣꯖꯄꯨ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯗꯤꯜꯔꯣꯖꯄꯨ ꯎꯔꯝꯈꯤꯗꯦ꯫ ꯃꯇꯝꯅꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯅ ꯄꯥꯈꯠꯅꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯑꯉꯥꯡꯒꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯄꯨꯡ 1 ꯍꯦꯟꯖꯤꯜꯂꯛꯂꯝꯈꯤ꯫ ꯗꯤꯜꯔꯣꯖꯅ ꯃꯃꯥꯡꯗꯁꯨ ꯃꯄꯥꯟꯗ ꯁꯥꯟꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯡꯗꯗꯤ ꯃꯐꯝ ꯑꯇꯩꯗꯁꯨ ꯆꯠꯊꯣꯛꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯅꯔꯝꯈꯤꯗꯦ꯫ ꯗꯤꯜꯔꯣꯖꯀꯤ ꯃꯄꯥ ꯍꯔꯕ꯭ꯔꯤꯠ ꯁꯤꯡ ꯑꯁꯤ ꯄꯟꯖꯥꯕ ꯄꯨꯂꯤꯁꯇ ꯍꯦꯗ ꯀꯟꯁꯇꯦꯕꯜꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯃꯍꯥꯛꯁꯨ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯌꯨꯝꯗꯒꯤ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯗꯤꯜꯔꯣꯖ ꯑꯁꯤ ꯃꯐꯝ ꯈꯪꯗꯅ ꯄꯨꯡ ꯈꯔꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯍꯔꯕ꯭ꯔꯤꯠ ꯁꯤꯡꯅ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯄꯥꯈꯠꯄ ꯐꯥꯎꯔꯗꯨꯅ ꯃꯥꯅ ꯈꯨꯗꯛꯇ ꯃꯈꯣꯏ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯒꯤ ꯁ꯭ꯇꯥꯐꯇ ꯄꯥꯎ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯗꯤꯜꯔꯣꯖꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯗꯤꯜꯔꯣꯖꯄꯨ ꯃꯐꯝ ꯆꯠꯇꯨꯅ ꯊꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ CCTV ꯐꯨꯇꯦꯖ ꯆꯦꯛ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯐꯨꯇꯦꯖ ꯑꯃ ꯐꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯁ꯭ꯀꯨꯇꯤ ꯑꯃꯗ ꯗꯤꯜꯔꯣꯖꯄꯨ ꯃꯃꯥꯡꯗ ꯍꯥꯞꯇꯨꯅ ꯊꯧꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯗꯦꯜꯂꯤ ꯑꯃ꯭ꯔꯤꯠꯁꯔ ꯆꯠꯄ ꯌꯥꯕ ꯍꯥꯏꯋꯦꯔꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯄꯨꯂꯤꯁꯅ CCTV ꯐꯨꯇꯦꯖ ꯊꯤꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ CCTV ꯐꯨꯇꯦꯖ ꯑꯃꯠꯇ ꯐꯪꯕ ꯉꯝꯂꯝꯈꯤꯗꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯁꯤꯡꯅ ꯍꯔꯕ꯭ꯔꯤꯠ ꯁꯤꯡꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ ꯁ꯭ꯀꯨꯇꯤꯗ ꯗꯤꯜꯔꯣꯖꯄꯨ ꯍꯥꯞꯇꯨꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯍꯔꯕ꯭ꯔꯤꯠ ꯁꯤꯡꯒꯤ ꯌꯨꯝꯗ ꯗꯤꯜꯔꯣꯖꯄꯨ ꯊꯤꯕ ꯌꯥꯎꯔꯝꯈꯤ꯫ ꯅꯨꯄꯤ ꯑꯁꯤꯁꯨ ꯗꯤꯜꯔꯣꯖꯅ ꯃꯥꯡꯈꯤꯕ ꯑꯁꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯊꯤꯕ ꯌꯥꯎꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯤꯂꯝꯅꯤ꯫ ꯍꯔꯕ꯭ꯔꯤꯠ ꯍꯣꯏꯒ ꯌꯨꯝꯊꯪꯅꯅ ꯂꯩꯃꯤꯟꯅꯕꯅꯤ꯫ CCTV ꯐꯨꯇꯦꯖꯇ ꯅꯤꯂꯝꯅ ꯑꯉꯥꯡ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯃꯇꯝ ꯑꯁꯤ ꯄꯨꯡ 2:10 ꯑꯗꯨꯋꯥꯏꯗꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯗꯤꯜꯔꯣꯖꯀꯤ ꯌꯨꯝꯒꯤ ꯃꯤꯅꯁꯨ ꯄꯨꯂꯤꯁꯇ ꯍꯥꯏꯔꯝꯃꯤ꯫ ꯗꯤꯜꯔꯣꯖꯄꯨ ꯅꯤꯂꯝꯒꯤ ꯃꯆꯥꯗ ꯍꯪꯕ ꯃꯇꯝꯗꯁꯨ ꯅꯤꯂꯝꯒꯤ ꯃꯆꯥꯅ ꯗꯤꯜꯔꯣꯖꯇꯤ ꯃꯃꯥꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯤꯜꯔꯣꯖꯀꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯀꯣꯜ ꯇꯧꯗꯨꯅ ꯍꯪꯕꯗ ꯅꯤꯂꯝꯅ
khangde manadi pude hairamkhibani hojik police ki prime suspect asi chahi 32 surabi nilamdani police na nilamda Dilrose ki matangda hanglami adubu nilamna achumba wari amata hairamde aduga mana Dilrose pu puduna chali haiba adusu aina pude hairami Kairak hana hanglabasu nilamna asengba achumba haidabadagi police na CCTV footage adu yanghalamkibani aduga asengba hainaba hairami matam aduda nilamsu lotpa yadabadagi asengba pumba hairamki aduga nilamna Dilrose ki manakta pubige hairami Delhi Amritsar highway romda puduna chalami hariba lambi asi CCTV footage da ukhiba aduni angang asina mangkhibaga missing report ikhalamba aduga police na athuba matamda action lakhotuna CCTV footage check tawduna angang pukhiba mioi adubu khangdokpa aduga angang asibu puduna chakhiba nupi asibu phagatkhiba asina police ta thajaba ama lerami makhoina matam leiringaida angang asibu phangle haiduna nilamna Simlapuri haibadi magi yumdagi kilometer 13 muk lapa highway dagi lanthok fattaba lambi amada puduna chalami hariba mafam asi Salim Tapri gi mafamni mafam asida ahangba plot amadi jungle oina leiba mafamni asumna mafam adu yobada meter 50 muk lapningai dagi nilamna ahangma yum haibadi plot amada khut thinduna hairami makha tabada mafam aduda lerongadaba phibam adu tabada yamna thamoi shokpa amani nilamna hairamiba mafam aduda changchinduna yengubada mafam aduda tawthokraba leibak nauna amuk thonjinbagi mami taduna leramba thengna khirami aduga manak aduda Dilrose ki khungungi mami tarami adu ubada mayam adu makhol thoktana thamoidadi mihul kana chongli wakhal waraba mapana leibak adu kothoklami leibak khara kothokpa hobada Dilrose ki khut adu mapagi khutka thengnarami karisu khangjadriba chamjariba angang adubu minungsi machet ama phauba yaudana Dilrose pu hingna leibak aduda phungkibani Dilrose ki kokta sokpagi takpham lerami aduga chindana leibak khara paklami angang asigi hakchang asi saramki hojiksu sor holibani mapana thajabaga loinana angang asibu DMC hospital da puramki adubu laibak thiba haiduni hospital yawdringaida naujaribi taibangpal gi phajaba karino khangjadribi mahakna taibangpal thadokna chatkirami police kharasu thodok thokpham aduda lehobani mafam aduda witness oihoba mi ama phangki adudi ngasai wari asigi haurakpada panjakiba security card aduni security card asi highway gi mamangi check post ta magi duty tawduna leibani police ta mana uhoba khudingmak amata chithadana tamlami adubu nungaitaba amasu oirami police na hai makhuina mafam asida minute taragi mamangda yoroklamlabadi angang asi kanbusu ngamlamba yai maramdi makhoina yorokpa matamdu phawbada angang adu hinglamlibani security guard na makhata na hai mana changduna yengobada nupi machagi khongul taramba ubadagi mana check post adugi mioi aridasu pau hairambani security adunasu mafam adu koyeng yengduna angang adubu thirambani angang adu phangdrabada magi wakhalda amuk khalamki angang adubu nupi asina kanagumba mioi kharada yonthokhrabajala adubu asumna tawrongani haibasidi kedawnungda thajarude makhadana hangliba wahangdi nilamna minungsi leitana karisu khangjadriba nupi macha asibu kari maramgidamak halibano haiba asini nilam asi Harrit Singha yumthangnana leibani aduga mahaksu macha ani leiraba mama amani aduga Dilrose na nilamda anti kaurami police na nilamgi statement lawbada motive of crime tawbagi maram asi yamna angakpa ama oirami Harpreet ki punsi mahing asi yenglurabadi makoi imung asi yamna nungaina leiba imung amani aduga nilamgi yenglurabadi nilam asi magi nupaga khainaduna magi mapamda halaktuna magi angang ani amadi mama mapaga leibani Harpreet Singhi angang ani lei angang ahan aduna Amarpreet amadi angang atonbi aduna Dilrose ni makhoi anibo laikai adugi miyoi sing amadi yumgi miyoi singna yamna nungsina loinabiba oirami miyoi khudingmakna angang anisigi mithai leibirakpa chocolate natraga angangi sanabot leibirakpa tawrami adubu nilamgi angangdi
खरा ngausinaba oirami numit khudingi macha ani adugi matangda wakatlami magi nupaga khainarba matung sel thungi phibamsu khara soklami nilamsu Harpreet Singhgi macha singda oiriba mayam adu magi machadasu ohenninglami adubu ohenma ngamlamde aduga Harpreet ki angang anidana mioi khudingmangna nungsiba chocolate amadi angangi sanapot kaya ama leirakpa adu nongmata magi machagi ni haina leirakpa lekidaba aduna kalakpa phawrami kalakpa aduna tapna asawwa ama ohelami aduga makhatana police na su nilamgi matangda wa ama khanglami mahak asi magi nupaga khainaduna leiba oibana magi yumda atopa nupa khara sulaklami aduda mioi kharana nilam asibu lamsat kamba oktebi ama oina khanarami aduda natana magi mamada su wakatlami haiba mayam sina maram oirega nilamna atopa mafam amada lainaba khalami makhoina lainaba yumsu yengba loirabani November gi tang 25 2021 gi pung aniga minute 15 adwaida nilamgi pochai ayamba yomsinduna atopa yum amada hongnabagi thabak pumba loiramlabani tanja aduda Dilrosna mapanda sanaduna leibadu ubadagi nilamsu wakal ama khalaktuna Dilrosbu magi scooty da tonghanduna koiba chanaba hajinaduna Dilrosbu pukhibani afa phata karisu khangjadriba Dilrosnadi magi antiga koiba chatlibani haiduna chatlibani adubu nilamgi wakhaldadi angang asigi aroiba numit ohelage khalamkhibani asumna highway lambi lanthoktuna mi kaya chatnadaba phataba lambi amada chatlambani adugi matungda mi leitaba ahangba plot amagi khudong chaba yengduna angang adu garidagi kumta hallaga maningdagi nung amana kokta thomlambani matam aduda angang aduna kablakpadagi machinda leibakna mensinkibani aduga hingna angang adubu leibak manungda phumjinkibani angang asi sor honma ngamdabadagi sor phungatuna sigibani karisu khangjadriba angang adugi maral asina karino nilamgi kalakpa aduna miyoiba amagi minungsi karisu yauduna angang adubu hatkibani aduga nilamgi su mahaki macha ani leiribani adugi matung 12 April 2024 da nilamgi final judgment da session court na haiba thodok asibu rarest of rare ni haina declare tawkhibani court na thabak asi criminal mindset leiduna pre plan tawduna hatpani maram achina nilambu heng tawduna hatnaba court na order thoklami mabu sijanabagi chairak piba aduda court manungda kaptuna magi chairak adubu hanthabinaba hairami nilamgi su angang ani leiri makhoibu kanana yengchinbi hogani matang asida hangingliba wahangdi mahaki machabu nungsiba machagi khanba mi oirabadi kari maramgi damak migi macha adubu nungsiba ngamdribano Dilros adusu machagumbani migi su mama leiribani machabu nungsiribani matam adudadi machagi karisu khandana Dilrosbu kari maramgi damak hatlibano Malem machida mama amana machaga kainabagi machak asidagi henba kari amamuk leiramgadagi madugi machak adu khangduna lakhibani adubu numit aduda court ki final judgment aduna Dilros ki imungna court ki decision adubu thagatpa phongdoklamki thodok asi kanagumba amagi mafamda thoktabasu oisanu aduga thodok asi iramdamda thokhibadi nati adubu haibangamba nati iramdam asidasu nilamgumba thorakloi haiba maram achina adongi angangsingbu matomda thadokpigano ahal amagi makhada senabiduna aikhoi cheksinna laiminasi matam asi aikhoina cheksinmagi matam oire masi haidunasu mioi khudingmakpu lana ujabagi wafam nachati aikhoi cheksinmana khwaidagi phaba pambaini masini ngasigi asengba thokhiba thodok amagi wari asi tabirba matungda adomda kari phawibage haiba adu comment tawduna khanghanbirau iroi loibada channel asibu mayamna support tawbiduna like share comment amadi subscribe tawwa kawbiganu